Kanglaipaw punba kholaw update tagi lokhocherake malsawam singson hariba kuki nupa asi kuki nupi macha tawrubagi fazana phuraba matungda mangak kaklaga lamhangda hundoklamle Mistress Rosie Kaubi Kuki Nupi Amasu Mangkhre Kwa Supari Ton humfugani pan fagale National Highway to Imphal Dimapur lambi paringdagi Kangpopi District ki manung chanba Haibung manakta hangba mobile vehicle checkpost Assam Rifles ki kangmo na lambi paring aduda niyonggi wangmada mari lena bache chang amata yaudana tata truck anida puduna lakpa Kwa Supari Ton humfugani pan fagale hairi pao sin hai tha sigi taragi ayupung ni pan rom taba matamda New Kaithel Manbi Police Station ki manung chanba Haibungda Assam Rifles na hangba mobile checkpost AR ki kangmo na lambi da lakpa gari sing check tawbagi thabak chathabada tata truck number NL01AD 8728 amadi NL01AG 7286 tagi Kwa Supari Ton humfugani pan adu fagat pangamkibani hairi Pagalaba polam sing amadi gari aduga konana New Kaithel Manbi Forest Beat Kangpopi Forest Division da logi oiba thabak sing lokhanaba khusinakre hairi Andro Khulda kihan khanganduna senkhai thumkhai tawba yaroi haina wakat mifam chathakre Andro Khul manungda kihan khanganduna puba thangmangam loidaba senkhai thumkhai tawba yaroi namphuda sel khaiba gi haina bithadu u Miyambu maram chadana wahanba tokpiyu haiduna ngasi Andro Panam Ningthau Leimangda Andro Khulgi Maira Paibi Employee Association amadi club yauna wakat mifam chathakre Ngasi chathakiba wakat mifam adu Andro Pana loisang All Andro Maira Paibi Association Maira Paibi apunba luf Andro Municipal Council All Andro Government Employee Association the Eastern Scheduled Caste Student Union amadi Andro Youth Club Association na punduna wachathaki Wakat mifam aduga mari lenna khulgi khulakpa Sagol Semchandra na hai Manipurda tholiba irang sida mathau taba angamba mating sing kulasidagi pangduna lakli adubu kahenba senkhai torakpagi thawong ama chatharakpa asi kudakta lepiu masina leita lairaba lana sina soaliba miyoi singda awaba chaitheng ama chawna pire lana sina soandaba miyoi leitrabani khangba ngambagi pangalgi wangmada puba thangma ngamloidaba senkhai thumkhai torakpa si henjilaklabadi miyamda chawna chaitheng nanglagani maduna nungaitaba kaya tholakpa yai haiki Maira Paibi apunba luf Androgi President Yumkhaibam Leirang Ton na hai lana sina maram oiraga miyam awaba koktana leiribani adubu Androgi miyam na laibaki honariba singi angama mateng amadi chana thaknaba sing mateng pangnaga lakli makhoigi awaba tarakpa matamda leptuna laklibani adubu handak Androda tongan lup sing yauna puba thangmangam loidaba senkhai thumkhai kaya torakpa sina miyamda awaba polum hapkatle school tawriba leita lairaba kayada senkhai torakpa si miyamgi awaba asi yenglaga lepiu amadi handokpiu haiki 2024 batch ki IPS officer taraga taruk Manipurda posting pirakre record amo ina mamang chahi 2024 batch ki IPS officer taraga taruk matam amata da Manipurda posting pirakre provincial da laiba IPS officer taraga taruk asigi manungda Manipurda gi Chingjau Kim Tungnung kauba officer ama yauri adubu mitei machadi amata yaudre Manipurda mausa gi phibam da hanjilakna ba central government na lawrak pasing thaningai oiba khongthang ama oina IPS officer taraga taruk Manipurda posting pirakhibani Tharwang asingmana central government na Manipurda santi hanjilakna ba hakchina lawi haibatak le hairi official data gi matung ina Manipurda mamang thakta chahi amada IPS officer posting pirakpa masing asi asuki matik pi Kumja 2018 na Manipurda IPS officer amata posting pirakide Kumja 2019 na officer ani Kumja 2020 da officer ama amasung Kumja 2021 da officer ahum posting pirakpagi record lay chahi amagi manungda khwaidagi masing yamna IPS officer manungda Manipur manungda posting pirakpa handaki asina ahanbani Provida lariba IPS officer sing asi Manipurgi karamba district singda mathau tawgudagi haibigi matangdadi pausina kupna fongdorkhide Chuarchandpur da chahi nauribi wakhal mimana drabi nupi macha ama sakhangdaba singna ref tawraba matung hatoklamle Chuarchandpur district ki Thalnon subdivision gi manung chana lariba Laijangfai da chahi nauribi wakhal mimana drabi nupi macha ama sakhangdaba singna ref tawraba matung hatoklaga thamlamle hairi Northeast Live TV ki report amana hai mamang tha dagi hauzik fawada thawdo asi tharaga Chuarchandpur district da chahi nauribi nupi macha sing ref tawraga hatlambagi thawdok mari subani nupi macha adu ngarang Laijafai da ching sanba chatkibadagi halaktre haiduna imung manungi miyoi singna thirubada mahaki thawai yaudaba hakchang oina phangmangamkibani mahaki hakchang adu mahangna Challuba sing mapun adugi manakta taduna lerama thengnarakibani hairi ningsingba yabadi Chuarchandpur district ta tha sigi mari da su masagi chahi tara khakta mangairibi nupi macha ama nupa macha amana ref tawrambagi thawdok thokrabani haukiba March ta su masagi chahi mapan khakta ngairibi nupi macha ama Chuarchandpur district ta hangba relief camp amagi manakta thawai yaudaba hakchang oina taraga leramba thengnarakibani leikidrabi nupi macha adugi hakchangi ngaksamda sokpagi dakfam kaya lerambaga loinana
Hakchang adugi mafam kayada I teiramba thengnakhibani thawdo aduga mari leinana leikhidrabi nupi macha adugi imung manungi miyoising amadi Jomi Mother Association yauna tongan ba CSO kayana phongdorakpagi matung ina nupi macha adu ref tawraba matungda hatoklambani haikibani Churachandpur district ta chahi nauribi nupi macha kaya mathang ref tawraga hatoklambagi chang hengalakpa asina nungnangningai oiba phibam amada leiri hainasu report aduna makha tari